ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪ ꯑꯣꯏꯅꯅ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ ꯁꯤꯖꯟ 2ꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯅꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯂꯥꯟꯊꯦꯡ ꯉꯥꯟꯕ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯅꯣꯡꯃ 2018ꯒꯤ ꯃꯦꯒꯤ ꯇꯥꯡ 13ꯀꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯀꯣꯏꯅꯔꯤꯕꯤ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯏꯇꯤꯡ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯁꯧꯒꯠꯂꯒ ꯏꯕꯥꯅꯤ ꯌꯥꯝꯅ ꯈꯠꯅꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯁꯤꯝꯁꯦ ꯁꯤꯟꯗꯣꯛꯅꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯥꯎꯕ ꯀꯔꯤꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏꯔꯣꯝꯗ ꯍꯧꯁꯤ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯏꯕꯥꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30ꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ꯫ ꯃꯍꯥꯛꯅꯁꯨ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯣꯛꯂꯛꯄꯗꯤ ꯌꯥꯔꯣꯏ, ꯅꯪ ꯑꯣꯏꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒ ꯀꯔꯤꯒ ꯍꯣꯏ ꯍꯥꯏꯈ꯭ꯔꯤ꯫ ꯐꯣꯟ ꯊꯝꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯃꯤꯊꯣꯏꯗ ꯍꯧꯁꯤ ꯀꯛꯄ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅꯁꯨ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ꯫ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯏꯕꯥꯅꯤ ꯊꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯍꯧꯁꯤ ꯃꯐꯝ ꯌꯧꯕꯗ ꯑꯩꯅ ꯃꯤꯊꯣꯏꯗ ꯚꯥꯏ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ, ꯑꯩꯈꯣꯏ ꯁꯥꯏꯍꯣꯏꯗ ꯆꯪꯉꯒ ꯁꯤꯝ ꯑꯃꯨꯛꯇ ꯁꯤꯟꯗꯣꯛꯅꯧꯒꯦ꯫ ꯃꯍꯥꯛꯅꯁꯨ ꯍꯣꯏ ꯐꯖꯅ ꯆꯪꯉꯣ, ꯃꯤꯅ ꯑꯃꯨꯛ ꯐꯠꯇꯅ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯪꯒꯗꯕ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯗꯨꯗꯤ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯆꯪꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯄ꯭ꯔꯨꯛ ꯁꯧꯕꯤ ꯃꯅꯥꯛ ꯍꯤꯂꯣꯏ ꯊꯣꯛꯐꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯏꯒ ꯐꯣꯟ ꯇꯧꯔꯒ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯨ ꯑꯩ ꯆꯪꯉꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯩ ꯑꯗꯨꯃꯛ ꯆꯪꯉꯛꯏ꯫ ꯆꯪꯐꯝ ꯂꯧꯕꯨꯛ ꯑꯗꯨꯗ ꯐꯥꯔꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯥꯔꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯅꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯝꯕꯤ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯕ ꯑꯗꯨ ꯎꯔꯤ꯫ ꯑꯩ ꯀꯔꯤꯃꯇꯗꯤ ꯈꯜꯂꯝꯗꯦ, ꯐꯣꯟ ꯑꯗꯨꯃꯛ ꯄꯥꯏꯔꯤꯕꯅꯤꯅ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯅꯨꯕꯤ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯃꯈꯣꯟ ꯀꯔꯤꯃꯇ ꯊꯣꯛꯇꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯈꯨꯝꯃꯛꯇꯕ ꯑꯗꯨꯗ ꯑꯩꯅ ꯐꯣꯟ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯟꯒꯦ ꯇꯧꯕꯒ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕꯤ ꯑꯃ ꯂꯩꯕꯅꯤ ꯅꯪꯅ ꯀꯧꯔꯤꯗꯣ, ꯃꯃꯥꯏꯒ ꯌꯦꯡꯉꯨꯅꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯔꯤꯃꯇ ꯌꯦꯡꯉꯝꯗꯅ ꯇꯞꯅ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯝ ꯑꯅꯤ ꯑꯗꯨ ꯁꯤꯟꯇꯣꯛꯅꯔꯒ ꯑꯩꯅ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯅꯪꯅ ꯉꯁꯥꯏ ꯎꯏ ꯍꯥꯏꯔꯤꯗꯣ ꯑꯉꯥꯎꯕꯤ ꯅꯠꯇꯦ, ꯃꯃꯥꯏꯗꯨ ꯌꯦꯡꯉꯝꯃꯕꯗꯤ ꯅꯪ ꯐꯔꯛ ꯇꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯐꯝ ꯑꯗꯣ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯊꯣꯛꯄ ꯃꯐꯝꯅꯤ, ꯑꯗꯨꯅ ꯅꯪ ꯃꯃꯥꯡꯂꯣꯝꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯣ, ꯃꯤ ꯎꯔꯕꯁꯨ ꯅꯪꯅ ꯉꯝꯅꯕ ꯈꯨꯝꯃꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯐꯣꯟꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11:45 ꯇꯥꯔꯝꯂꯤ꯫ ꯑꯩ ꯍꯧꯁꯤ ꯃꯐꯝ ꯌꯧꯔꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯀꯔꯤꯃꯇ ꯀꯤꯔꯝꯗꯦ꯫ ꯑꯩꯅ ꯃꯤꯊꯣꯏꯗ ꯃꯤꯊꯣꯏ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏꯒꯤ ꯊꯦꯡꯅꯔꯛꯄ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯝꯕꯗ ꯃꯍꯥꯛꯇꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯩꯁꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯤ꯫ ꯃꯤꯊꯣꯏꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ꯫ ꯑꯩꯁꯨ ꯆꯪꯉꯛꯏ꯫ ꯃꯃꯥꯅ ꯊꯦꯡꯃꯜꯂꯤꯅꯦꯍꯦ ꯍꯜꯂꯛꯏꯁꯤꯕꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯣꯏ ꯌꯥꯗꯕꯩꯅꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯩꯒꯤ ꯀꯥꯗꯣ ꯇꯣꯉꯥꯟꯅ ꯃꯄꯥꯟꯗ ꯁꯥꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯁꯨꯝ ꯀꯤꯔꯛꯄꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯅ ꯂꯣꯟꯁꯤꯜꯂꯒ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗꯅꯤ
ꯑꯩꯒꯤ ꯃꯤꯠ ꯑꯗꯣ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯑꯍꯜ ꯑꯗꯣ ꯃꯤꯠ ꯃꯥꯡꯗ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯌꯦꯡꯍꯧꯗꯕ ꯃꯃꯥꯏ ꯑꯗꯣ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯕꯗꯒꯤ ꯑꯩꯅ ꯀꯟꯅ ꯂꯥꯎꯗꯨꯅ "ꯏꯃꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯀꯧ ꯀꯧꯈꯤ꯫ ꯏꯃꯥꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯃꯥꯅ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯑꯀꯤꯕ ꯑꯃ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤ" ꯍꯥꯏ꯫ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯆꯠꯄ ꯃꯤ ꯑꯃꯅꯤ꯫ ꯃꯃꯥꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ?" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯃꯥꯗ ꯇꯝꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯅ "ꯍꯌꯦꯡ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯑꯁꯤ, ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯣ" ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯔꯝꯂꯒ ꯏꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯩꯁꯨ ꯃꯄꯥꯜ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯛꯏ꯫ ꯑꯩꯁꯨ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯜꯂꯒ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯨ ꯎꯕꯗꯒꯤ "ꯏꯃꯥ" ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯈ꯭ꯔꯤ꯫ ꯑꯩ ꯏꯁꯥꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯕꯗ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩ ꯍꯥꯏꯔꯛꯏ꯫ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯒ ꯑꯩꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯡꯂꯩ ꯀꯠꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯄꯨꯛ ꯁꯧꯕꯒꯤ ꯏꯕꯨꯙꯧ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯈꯣꯏꯔꯝꯖꯈꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯑꯩ ꯏꯊꯟꯇ ꯑꯗꯨꯃꯛ ꯇꯨ ꯆꯨꯡꯉꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ ꯁꯤꯖꯟ 2 ꯑꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫